ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯍꯩ ꯄꯣꯁꯦꯝ ꯍꯥꯏꯕꯁꯤ ꯃꯤꯇꯣꯞꯅ ꯇꯧꯔꯛꯄꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯟꯅ ꯇꯧꯁꯤꯟꯅꯔꯛꯄꯁꯤꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯎ ꯊꯤꯔꯛꯏ ꯕꯕꯥꯁꯨ ꯅꯤꯁꯥꯅ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯕꯕꯥꯁꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯏ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯀꯌꯥ ꯋꯥꯕ ꯑꯣꯏꯗꯦ ꯅꯨꯄꯥꯁꯨ ꯑꯩ ꯏꯇꯣꯝꯗꯅꯤ ꯑꯗꯨꯅ ꯕꯕꯥꯅ ꯑꯩꯁꯦ ꯂꯨꯅ ꯇꯧꯔꯝꯃꯤ ꯏꯃꯥꯗ ꯌꯥꯝꯅ ꯄꯪꯉꯤ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯈꯔ ꯃꯤꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯕꯕꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯍꯧꯔꯛꯏ ꯍꯥꯟꯅ ꯕꯕꯥ ꯂꯩꯔꯤꯉꯩ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯏꯅꯤꯡ ꯇꯝꯂꯝꯕ ꯀꯌꯥꯗꯨ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯑꯩꯁꯦ ꯏꯅꯤꯡ ꯊꯨꯡꯂꯛꯇꯕ ꯍꯧꯔꯛꯏ ꯏꯆꯟꯅꯨꯄꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯗꯨꯅ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯥꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯦꯀꯞꯀꯤ ꯆꯠꯄ ꯍꯧꯈꯤ ꯐꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯆꯠꯆꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯕ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯔꯝꯗꯦ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯤꯕꯤꯔꯝꯗꯦ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯧꯔꯛꯄꯗꯒꯤ ꯁꯨꯝ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯁꯨ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯌꯨ ꯈꯔ ꯊꯛꯇꯣꯛꯄ ꯉꯥꯎꯊꯣꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁꯥꯗꯣꯡꯖꯩ ꯑꯗꯨꯅ ꯑꯩꯁꯤ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀ ꯀꯩꯀ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯉꯝꯗꯦ ꯃꯇꯝ ꯃꯇꯝꯒꯤ ꯗ꯭ꯔꯦꯁ ꯐꯖ ꯐꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯝꯃꯤ ꯑꯃꯔꯣꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯁꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯥꯡꯉꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤꯁꯨ ꯌꯨꯝꯗ ꯑꯩꯁꯦ ꯀꯌꯥ ꯂꯩꯅꯤꯡꯕ ꯄꯣꯛꯑꯝꯗꯦ ꯏꯃꯥꯁꯨ ꯕꯕꯥ ꯂꯩꯔꯤꯉꯩꯗꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯆꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯕꯕꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯥꯒꯤ ꯀꯣꯛꯀꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯜꯂꯛꯇꯅ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯕ ꯉꯝꯗꯕꯒ ꯌꯨꯝꯗꯒꯤ ꯏꯃꯥꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯛꯏ ꯆꯍꯤ ꯑꯅꯤꯃꯨꯛꯇꯤ ꯑꯩꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯦꯡꯅꯍꯟꯕꯤꯔꯛꯈꯤ ꯃꯍꯥꯛ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯅꯤ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯎꯁꯪꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯄꯗ ꯈꯪꯅꯔꯛꯄꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯁꯦ ꯅꯥꯇꯩ ꯆꯥꯗꯦ ꯋꯥꯏ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯆꯍꯤ ꯑꯃ ꯈꯪꯅꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯅꯁꯨ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯦꯡꯉꯥꯎ ꯊꯦꯡꯉꯥꯎ ꯅꯨꯄꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯩꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯁꯣꯟꯅꯩ ꯐꯔꯦꯗ ꯆꯟꯗ꯭ꯔꯃꯅꯤꯁꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯤꯁꯤ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯅꯤ ꯑꯁꯤꯁꯨ ꯃꯄꯥ ꯂꯧꯏꯅꯦ ꯃꯉꯥ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯅꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ ꯑꯩꯁꯨ ꯃꯥꯕꯨ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩ ꯅꯨꯄꯤ ꯊꯤꯕꯁꯨ ꯈꯪꯉꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯉꯥꯎꯔꯛꯄ ꯀꯌꯥꯗꯨꯅ ꯑꯩꯁꯦ ꯀꯨꯏꯅꯁꯨ ꯄꯨꯟꯁꯤꯔꯣꯏ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯑꯩꯁꯦ ꯋꯥꯏ ꯈꯪꯕꯅꯤꯅ ꯃꯣꯏꯅꯁꯨ ꯄꯩꯁా ꯅꯨꯡꯁꯥ ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯑꯍꯦꯟꯕ ꯀꯌꯥꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯂꯨꯍꯣꯡꯕꯗ ꯆꯪꯗ ꯌꯥꯗꯕꯗꯨ ꯈꯛ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯑꯗꯨꯝ ꯄꯥꯡ ꯁꯥꯅꯕ ꯂꯨꯍꯣꯡꯉꯝꯃꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯆꯔꯝꯃꯤ ꯍꯥꯏꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯉꯥꯎꯗꯨꯅ ꯂꯩꯔꯤꯗꯨ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤ ꯒ꯭ꯌꯥꯟ ꯇꯥꯅꯕꯁꯨ ꯃꯥꯅ ꯑꯩꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤ ꯂꯨꯍꯣꯡꯕ ꯊꯥ ꯑꯃ ꯐꯥꯔꯕ ꯃꯇꯨꯡ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯅꯦꯅꯦ ꯑꯃ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯟꯗ꯭ꯔꯃꯅꯤ ꯅꯪ ꯁꯦꯟꯗꯣꯏꯁꯨ ꯍꯨꯜꯂꯛꯇꯦ ꯑꯗꯣ ꯐꯔꯦ ꯍꯟꯗꯛ ꯊꯥꯗꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯁꯟꯐꯝꯗꯨꯒꯤ ꯁꯦꯟꯗꯣꯏꯗꯨ ꯍꯨꯜꯂꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯃꯔꯝꯗꯤ ꯑꯩꯅ ꯈꯜꯂꯤꯅ ꯃꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯣꯏ ꯅꯤꯡꯉꯣꯏ ꯅꯦꯅꯦꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯂꯧꯔꯤꯕꯣ ꯃꯤꯅ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯑꯣ ꯍꯥꯏꯔꯝꯂꯕꯅꯤನ ꯍꯨꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦꯗ ꯑꯩꯗꯤ ꯃꯣꯏꯅ ꯂꯦꯝꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯣꯏ ꯅꯤꯡꯉꯣꯏ ꯑꯗꯨꯒ ꯃꯣꯏꯗꯤ ꯁꯦꯟꯗꯣꯏꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯐꯔꯦ ꯍꯨꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯉꯥꯎꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯕꯗꯨ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯒ꯭ꯌꯥꯟ តាꯅ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯅꯦꯅꯦꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯨꯟꯕ ꯍꯧꯔꯝꯃꯤ
Sahi amamuk leiragadi aisu angang ama yaura'ami. Angang pokpadadi kaisumtaba wakide po'aba matungdadi aise sen-thumgi mathokse asuki matik darkar leirami. Angang adusu araiba sanggomna yokpa taaki. Angangi sanggombu hungadra sendoibu hungadra. Aina matam aduda wakibadu asuki matik awaba kaya mayoknarami. Babagi masanupi nene adunasu aingona Chandramani sendoisu hunba ngamdrabanina. Akwai sida leifamse yamna selli. Noigida leiba laage aduga kaino tanaraga akwai se leiminarase hairei. Aisu wafam adu aigi nupiga tanarami. Aisu maga natana tanafamse leiramde. Ima phange kok amada leikrabani. Isa nupisu angangni aduna maga tanaba matamda aigi nupinasu wafam adu kaya iya yaningamde. Adubu migi sen pururabanina nene hoisu akhoi sida leirani haidana laami. Moi hek lakpagadi aigi awabadu matam kharagidi pharami. Maramdi nene sendoidu phulaano sen oina leiraga oina singo hairei. Aduga sen-thumsu aigida leirabanina moina mateng nungteng adum kharada oiragasu pangbira'ami. Masigi matung aisu nenegi pesadu singba loiraba matung aina suru taluba singdo tungsanjaraga aigi nupiga nungaina leiba horapa matam asida imungse chauna awonba malakpa horami. Aigi nupise toina wanthaganba ibanigi kada masi changubada ki haibagumba sumaina angakpa khara aigi nupida thengnaba horei. Ainasu wafam adu nene huida tamubada nene huina su sumda khumai. Kari soiramoida magi wakhana oiramgani adu nang doctor da pubiba yadro hairei. Ainasu muk nene doctor gi maramda mande maiba maibigi maramda mani. Maiba maibigumba oina tanasira khangde hairubada akhoi nene se phingnongna saugalei. Kaigi maiba maibino angang noina yum panbasu kuitri maiba maibiga yamna samnarakanu. Haujiga sugyamna saukhalaba matam asida Kaidaure haibano nangi nupidubo. Kaidawagi kirino adui mahut doctor hospital da pu aduga yengtho'u hairei. Aisu wa makha tarudre egi nupisu aina doctor hospital da phana puraga masadu yengthoga su karisu kanaba oikhide. Psychiatrist kida amuk yengaga su doctor na karisu taude hairei. Tawdabo yumda hek leibaga masi masa matomda aki khang pungnangda nangba toina wathaganbasi adum toina tawi. Adu soy leiragadi khara phai aina thabuk suba hek zatkibaga mase dum toina dumaina tawgalle. Isanupida so aina nanamaga matam khara leiminau hairubada isanupi sungangna bayade magi thokpa amadum pungsata salli mase sen talini haidana. Aduga mangondai su nongmuta lupa puge yaba nate aina tanjaba paisani haidana adusu isanupi oiragasu mawong amadani mana leirisi. Numito hingnong ay daigi nupisu mamangda hik singaga kapapa makhol amaina tarami. Ay sumabot tap na hagdog pirami. Maduda mana tawrapa saptra si mikap thori ira natraga thorak trira khangde puklang na hagalaga. Ay kire haidana thong mapada makut thillaga masa kapalawba tawrei. Ay sumagi mong matawo duda pungak hengai. Ay na pathaba yaraktabadagi isa nupisu kaurami. Isa nupisu sensalakduna punna ibani pathanaba tawi. Madusu yade magi mamita kiba karigumba maubagi mawongda dum tawi. Nene hoi so aina kawi maduda akwai nene si pakpak sangakti. Kwait mamaga masanupi moibudi dum aina kawbada sangai. Akwai mamadi mabukyamna phay mamana Chandramani masase mayok thokpiyone salo maket puthoro haidana aina mayok thokpirami gi nupisi. Numidang aduda aina maiba kawruge haidana thungana thorakpada akwai nene se sarlangna thungan maya daidagi thorakpada aisi pukhange khangi. Aina su nene da nene kaidawriba duda masaide ama sina lawba khongba tawrisi nene nangi sangsu sangakte sida kaidawramino ai maiba ma kawruge thorine. Aina dumna harubududa akwai nene na sumna hairei. Hengai ko karigi maiba kawrudoino ai magi lai khuram thokpirambani mafam asaida karisu tawroi sangwa aisu sangage hairei. Aina sumana lai khuram thokpirami hairisi kadaidano haidana adaida haibet yengubada lama chetamada kaino kharadi thadu bawi adaida mamsu mambani na isu kaya munna yengsaludre. Aisu muk manungda sangai mamana su kaidawrage nangna muk sangi tuna hangai. Maduda aina mama nene na lai khuram thokpire haire yarani maiba kawrudraga su hai aduge aisu sanga abani hairami. Mamana muk kari haiba nakhoi nene na lai khuram thokpire haiba mabu kari lai khuramba hairiba madi karaida lehuri hangai. Adumaina yak haibuga nene si khoigi kada sangai aduga igi nupigi makokta tapna nathabirami. Madudagi igi nupisi masadu kharadi ingtharami. Mamana su kaino nangna tawridubu hangami.
Maduda nenena kaino phanabane na tawrisi. Yari karisu tawroi. Thaina ine pokna takpiramba laiwani. Nangdi kauramani thaktana sadana tawringai. Aidi ine poka yamna naksanana leiminazarai. Aduna aidi khangjahobani khumai. Khoi mamana muko phare khangbu khangjahoragadi. Chandramani phajana leiminaroko hairamaga mama sodam thoki. Ngayak moi mayamga leiminaramaga moi atei singsu. Loina thongna khregi nupisu masado. Humang napi kangbo makai kidana mamitu. Kirup yengaga leibado ay sumagi mong mataw aduda. Nungay taba mapuwami. Ay na sumangwanda sumnahay. Isa nang yung na matang kara layruragera. Sida laybasin ang siyam na wapa maali. Ay ginupi na mong tada ang siga nungay roita. Ay na mukasutaw roy matang kara ada layruso. Ay sunong tigi isaga nang gauna balakani. Nagi mong siya isusum nungay tre. Ay ginupi na mo ay na ada lay kragadi dada nang disakta kanana thongaga pizadoy ba. Isa nupiso ting na luhong bagi halay. Nang natom na thong mathakpa tawruga sa huwa nungay gadro. Ay laytraga disak thong batan badagi nang di yu adum thaga laytoy maali. Aduna isa loy adum sida lay ni hayray. Ay namo askaray dagi yu no thaoy Adum matang kara ada layruro ko. Hayang ay tinbiragay sida dinang si karina may tawre. Laybada nang si ihay nadre hayrami. Ay na di adum na haybado da mana di yazati. Adu boy sumana adum na toy na tawrapado da. Mapamda matang kara lay jarura sanu haydana. Mapamda mama masa tinbirami. Maso yamna nungay jahugde aduda lehuribado. Ay so halaga yung aduda laybada pungning budi karabudi nungsi. Ay ginupi sa uba pangdabaduda. Namito de isi itumda igi ka aduda tumlingay. Ahing nga sida isi mangak na rami. Ay sumikap thoro pa si awaba maway rami. Ay gika sida amuba masang salaga. Hekta isa sinamtarag pa ni. Mga sida isu wakanda sumnakanjay. Hek karino matawri aduna ay gi-iswara duda. Ay bukan biyo mukta hayjage haydana. Ay di sada lagi nuksil ay zabanina. Ay nguna tungi ba iswara duda hayjabada. Sarik maghola mamang duda lap na taray. Aduwa ahal hanubi way na sutawi. Sarik kingaga pungan hikaan ba makhay. Ay ginakta ay bukan ba sangbiray. Madidagay gitagta tuong doon na namtara ang ba patabalaya do. Adum tumina sadki. Una isawana mikap tora ami. Ay na mikap tora pada ima sa yung una muna pamang dalipaga yeng doon na layrami. Ima upaday siya mukhang ami. Ima da so niya ima nang di kay daw riba duda. Ado ima na sano pa nang asay dagi mangak na risi. Hagdurok pa yadro aduda sumtumin na. Muna yeng agalipaga laydoy saruk hayrami. Maduda ko ima na sumna kumay. Nung ala si Boya hugteng hayramaga. Ima siya dumtoki. Ay sumaduda ima gi hamna binikan duna. Pungyeng ubada hingnong yay punga mataraga layrami. Aduwa matam maduda sarik makon si mapandagi kiring kingba makon si taray. Maduwa igi manglanda tarik pa sarik makola duni. Ay itom da tarira sukhangde. Ay supuka gulaga mapandagi yung ubada. Kingi ba sarik makola do ako'y sumangdagi. Sumakon kaktado na king do na satkraga. Ko'y yung gihik mamangda layga laysang atay wayda. Mahak kinga magatumin na layki. Ko'y yung gihik mamangda layga imong do iba daw pakang balat pa ni. Mo'y gi imong adudi. Ay sumado daw wakanda sumnakanjay. O ipay bungo ipana na sabuk kudong tidore haydana. Kanba sangbira aboy ko haydana. Ay so wakanda kanjay. Namito ay siya dumtumdre ginupi ang angi wakan kalaga. Adum nungan pangay rami. Tabak salam day day ginupi da phone tawge tawri ngay manaway na tawray e. Adu ngay nguna dada ay mangyam na nungay ramde. Dada gay galam marapa mada sa minaraga. Dada siya dumapangkang da na mangki. Maduda ay siya yam na kapami. Dada ay lagi si dalay bada ay kariso tawgre. Adu na nang natom dalay hubdo ay nung sayam na ti. Ay adu dala agin nang lobulao hayray e. Ay namo asmang haraga ay sumangak na ngarang ahingsi. Ado pa rin ang nalaagi haraga na lao. Ado ay tabagsat kay tawri hurin tabag halaga. Ako'y mistri gigari do wayraga ng lobalaagi hayrami. Mana so hoy dada hayri na pola do dumtam na rami. Ado mana ako'y mistri gigari masado wayraga ay namabulaw wasat pirami. Maso ay nalawala pa do da haraw-haraw. Ako'y siya yung da mukhalak min na rami. Ado mana so yung una dada. Ay siya dasayam na pangdehay. Imana puthi ang badaba mo lang matawraga ay giway na laya makwairam tauhay. Ayum dalay badaday si kasutaw di hayray. Ay nasuhayway ay yung giimada hangaga. Ba mo lang matawraga laydo kwairam tau si hayrami. Mana yung dahik lakpag hektama siya mukaso ay hingda kiki hayda na pakatupat pa. Aki ikiba mong mataw si hekta tau ba hawray.
ꯕꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯦꯅꯦꯗꯨꯁꯨ ꯑꯍꯤꯡꯗ ꯇꯣꯏꯅ ꯍꯧꯒꯠꯄ ꯃꯈꯣꯟꯁꯤ ꯌꯥꯝꯅ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃꯁꯨ ꯃꯥꯃꯅ ꯅꯦꯅꯦꯁꯤ ꯌꯥꯝꯅ ꯉꯥꯡꯕ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ, ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯄꯨ, ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ, ꯑꯩꯗꯤ ꯑꯥꯗ ꯍꯜꯂꯅꯤ ꯅꯪꯁꯦ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯈꯟꯅꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯑꯩꯗꯤ ꯃꯣꯏꯗꯣ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯗꯣ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯑꯗꯨꯒ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯑꯗꯨꯝ ꯃꯁꯥꯗꯨ ꯑꯀꯤ ꯑꯈꯪ ꯅꯪꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯟ ꯌꯦꯟꯅꯕꯒꯤ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯁꯤ ꯌꯦꯟ ꯊꯣꯡꯉꯒ ꯆꯥꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯌꯨꯁꯨ ꯊꯛꯇ꯭ꯔꯦ, ꯄꯨꯡꯁꯨ ꯊꯦꯡꯉꯦ, 7ꯃꯨꯛ ꯇꯥꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯣꯏꯗ ꯈꯔ ꯍꯥꯜꯂꯝꯃꯒꯦ, ꯅꯣꯏꯗꯤ ꯌꯨ ꯊꯛꯄꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯌꯨꯈꯣꯅ ꯊꯣꯔꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯗꯗꯥ ꯀꯔꯥꯏꯗ ꯂꯩꯒꯦ, ꯏꯅꯝꯃꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯃꯥꯏꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯖꯥꯔ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯁꯦ ꯑꯁꯨꯝꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯩ ꯂꯥꯛꯄ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯁꯨꯝꯃꯒ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯥꯗꯤ ꯏꯃꯥ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯀꯧꯔꯨꯕꯗ ꯂꯦꯞꯄꯝꯃꯤꯗꯨ ꯏꯃꯥ ꯑꯣꯏꯔꯝꯗꯦ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯅꯣꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯁꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯑꯒ ꯃꯥꯏꯕ ꯅꯦꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯤꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯃꯁꯥꯗ ꯌꯥꯎꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯁꯟꯕꯤꯔꯦ, ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯈꯩ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯅꯣꯏꯗ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯁꯜꯂꯤꯁꯤ? ꯑꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅꯅꯤ ꯍꯥꯏ꯫ ꯅꯣꯏ ꯏꯃꯨꯡꯁꯤꯗꯕꯨ ꯀꯔꯝꯕ ꯃꯤ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯃꯍꯩ ꯇꯧꯁꯟꯕꯤꯅꯕ? ꯅꯣꯏ ꯑꯩꯈꯣꯏꯁꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯏꯕꯗꯨ ꯇꯧꯔꯒ ꯐꯅ ꯀꯨꯏꯅ ꯂꯥꯏꯌꯦꯡꯕꯗ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯃꯤꯅ ꯐꯨꯝꯖꯤꯟꯕꯤꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯐꯔꯛꯄ ꯈꯔ ꯋꯥꯅ ꯊꯣꯔꯛꯑꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯇ꯭ꯔꯦ, ꯃꯥꯗꯤ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯥꯏꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕ ꯍꯥꯏꯗꯨꯔ ꯀꯔꯤꯅꯣ, ꯃꯥꯗꯤ ꯃꯇꯝ ꯈꯔ ꯅꯥꯔꯝꯃꯒ ꯃꯁꯥꯗꯨ ꯃꯍꯩ ꯄꯣꯠꯁꯦꯝꯅ ꯊꯨꯝꯃꯠꯈꯤꯗꯅ ꯀꯟꯕ ꯉꯝꯗꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯑꯩꯗꯤ ꯊꯥꯖꯃꯟꯗꯕꯗꯒꯤ ꯈꯨꯗꯛꯇ ꯃꯣꯌꯥꯗ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗ ꯃꯥꯗꯤ ꯇꯁꯦꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯍꯧꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯅꯦꯅꯦ ꯑꯗꯨꯅ ꯃꯥꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯍꯧꯅꯕ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯐꯥꯎ ꯌꯥꯎꯅ ꯃꯍꯩ ꯄꯣꯠꯁꯦꯝꯁꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯗ ꯏꯁꯣꯔ ꯁꯥꯗꯣꯡꯖꯕꯅꯤꯅ ꯆꯪꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯪꯉꯒꯁꯨ ꯈꯔ ꯉꯥꯛꯊꯣꯛꯆꯕꯅꯤ ꯑꯩꯒꯤ ꯏꯁꯣꯔ ꯑꯗꯨꯅ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯅꯦꯅꯦ ꯑꯗꯨꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯊꯥꯏꯅꯒꯤ ꯑꯍꯜ ꯑꯐꯥꯎꯕꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯖꯥꯗꯨꯁꯤꯡ ꯑꯗꯨ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯅꯦꯅꯦꯅ ꯇꯝꯍꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯗ ꯁꯤꯖꯤꯟꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯃꯗꯤ ꯃꯔꯥꯜ ꯂꯩꯇꯦ, ꯅꯦꯅꯦꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯣꯏꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯁꯨ ꯅꯦꯅꯦ ꯍꯣꯏꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯟꯅꯨꯄꯤꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤ꯫ ꯑꯩꯁꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯑꯃꯨꯛ ꯇꯥꯎꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯂꯦꯟ ꯀꯧꯖꯩ, ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯤꯡꯊꯦꯝꯖꯥꯎ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯕꯕꯥꯗꯨ ꯂꯟ ꯊꯨꯝ ꯏꯪꯈꯣꯜ ꯑꯃꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯇꯧꯏ꯫ ꯑꯩꯁꯨ ꯏꯆꯤꯜ ꯏꯅꯥꯎ 2 ꯁꯨꯗꯦ, ꯏꯇꯣꯝꯗꯅꯤ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯇꯥꯟꯕ ꯀꯜꯂꯨ, ꯂꯟ ꯊꯨꯝ ꯂꯦꯞꯁꯜꯂꯨ꯫ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯇꯨꯡꯗ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯨꯅ, ꯕꯕꯥ ꯅꯆꯥꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯕꯨ ꯄꯦꯟꯗ꯭ꯔꯕꯣ? ꯅꯆꯥꯅ ꯉꯝꯃꯤꯕ ꯃꯈꯩ ꯕꯕꯥ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯏꯃꯥ ꯕꯕꯥꯅꯁꯨ ꯄꯦꯟꯕꯤꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯔꯥꯎꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯕꯨ ꯕꯕꯥꯅ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯇꯅ ꯑꯩꯅꯁꯨ ꯕꯕꯥ ꯏꯃꯥ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄꯒ ꯑꯩꯒ ꯈꯪꯅꯖꯕꯤ ꯃꯍꯥꯛꯄꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯑꯩꯅ ꯃꯃꯧ ꯄꯨꯔꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯧꯗꯤ ꯃꯁꯛ ꯃꯊꯣꯡꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯂꯨꯅ ꯇꯧꯕꯤ꯫ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯆꯧ ꯑꯁꯥꯡ ꯈꯔ ꯂꯣꯏꯅꯩ꯫ ꯑꯩꯕꯨꯁꯨ ꯃꯣꯏꯗ ꯀꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯃꯥ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯏꯄꯥꯅ ꯉꯥꯡꯅꯕꯤꯔꯅꯤ꯫ ꯅꯪ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯌꯥꯎꯔꯣ, ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯏꯀꯨꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯅꯁꯨ ꯏꯃꯥ ꯕꯕꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫
ꯏꯀꯨꯕꯣꯛꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯕꯤꯔꯛꯏ, ꯇꯥꯅꯧ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯍꯜ ꯂꯃꯟꯒ ꯍꯥꯟꯅ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯕꯕꯥ ꯏꯃꯥꯅꯁꯨ ꯌꯥꯗꯨꯅ ꯑꯩꯁꯦ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗꯒꯤ ꯊꯕꯛ ꯃꯐꯝꯁꯦ ꯀꯌꯥ ꯂꯥꯞꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯑꯃꯅ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯒꯗꯧꯔꯤ, ꯅꯪ ꯃꯁꯤ ꯂꯧꯍꯧꯔꯣ, ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯏ, ꯑꯍꯣꯡꯕ ꯃꯃꯟꯗ ꯌꯣꯟꯅꯤ ꯍꯥꯏꯍꯧꯏ꯫ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅꯁꯨ ꯍꯪꯉꯝꯃꯤ, ꯑꯗꯨꯗꯤ ꯄꯩꯁꯥꯅ ꯀꯌꯥꯝ ꯂꯧꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒ ꯆꯠꯂꯒ ꯏꯪꯈꯣꯜ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯍꯣꯡꯕ ꯃꯃꯟꯗ ꯌꯣꯟꯒꯅꯤ ꯍꯥꯏ, ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯌꯦꯡ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯦꯟꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯗꯧꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯒ ꯏꯌꯥꯝꯕ ꯑꯃꯒ ꯑꯩꯒ ꯂꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯌꯨꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯎꯕꯗ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯌꯨꯝꯕꯨꯗꯨꯗ ꯍꯪꯉꯝꯃꯤ, ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯂꯦ, ꯃꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯌꯨꯝꯕꯨꯗꯨꯅꯁꯨ ꯑꯁꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯌꯨꯝ ꯌꯥꯎꯔꯒ ꯂꯨꯄꯥ ꯂꯥꯈ 5ꯅ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯒꯤꯅꯣ ꯇꯥꯗ ꯑꯗꯨꯛ ꯍꯣꯡꯅ ꯌꯣꯟꯗꯣꯔꯤꯕꯗꯤ? ꯌꯨꯝ ꯑꯁꯤ ꯂꯩꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯌꯨꯝꯕꯨꯗꯨꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯆꯤꯟꯕ ꯑꯃꯒꯤ ꯌꯣꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ ꯑꯩ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯟꯗꯨꯅ ꯕꯕꯥ ꯏꯃꯥꯗ ꯋꯥꯐꯝ ꯄꯨꯝꯕ ꯍꯩꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯏꯪꯈꯣꯜ ꯑꯃ ꯑꯩꯅ ꯂꯧꯁꯜꯂꯦ, ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜꯅꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ, ꯑꯩꯈꯣই ꯄꯨꯟꯅ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯕꯥꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯂꯩꯗꯣꯏꯗꯤ, ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ, ꯕꯕꯥ ꯏꯪꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯋꯥꯈꯜ ꯏꯪꯒꯅꯤ ꯑꯗꯨꯗ ꯂꯩꯔꯒꯗꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯐꯪꯏ, ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯅꯈꯣꯏ ꯂꯩꯒꯗꯤ ꯂꯩꯔꯨꯆꯣ, ꯅꯃꯥꯒꯩꯒꯗꯤ ꯁꯤꯗ ꯂꯩꯒꯅꯤ, ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯄꯥꯗꯤ ꯂꯩꯖꯔꯛꯄꯅꯤ꯫ ꯕꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ, ꯐꯔꯦ ꯕꯕꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯂꯩꯔꯨꯔꯒꯦ, ꯂꯧꯁꯜꯂꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯅꯆꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯉꯒ ꯑꯣꯏꯅ ꯑꯗꯨꯗ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯊꯥꯖꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯅ ꯑꯃꯨꯛ, ꯏꯃꯥ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯨ ꯑꯗꯨꯝ ꯇꯥꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯒꯅꯤ, ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯗꯨꯒ ꯀꯌా ꯂꯥꯞꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯄꯣꯠꯆꯩ ꯌꯣꯝꯁꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩ꯫ ꯋꯥꯈꯜꯁꯨ ꯑꯔꯣꯏꯕꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯁꯤ, ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯐꯪꯒꯅꯤ ꯈꯟꯗꯨꯅ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯐꯥꯎꯔꯨꯔꯤꯕꯁꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏ, ꯅꯨꯄꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯍꯧꯋꯤ, ꯍꯌꯦꯡ ꯅꯪꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ, ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ, ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯥ ꯁꯨꯖꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯉꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯏꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯤꯞꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒ ꯃꯥꯒꯅ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯊꯥꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯣꯟ ꯇꯥꯔꯛꯄ ꯃꯈꯣꯜ ꯃꯥꯜꯂꯤ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯥꯛꯈꯨꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯏꯉꯛ-ꯉꯛꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯇꯨꯝꯃꯣ ꯊꯦꯡꯉꯦ, ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ, ꯑꯩꯁꯨ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯌꯨꯝꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯆꯦꯟꯕ, ꯅꯨꯄꯤ ꯑꯃꯒꯤ ꯀꯞꯄ ꯃꯈꯣꯟ ꯊꯥꯖꯅ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯊꯥꯖ ꯀꯧꯏ꯫ ꯊꯥꯖꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯈꯠꯅ ꯐꯣꯟ ꯇꯧꯔꯛꯏ, ꯗꯗꯥ ꯅꯪ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯜꯂꯛꯑꯣ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯐꯣꯟꯁꯤ ꯑꯗꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯀꯤꯗ ꯍꯥꯏꯔꯤꯗꯨꯕꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯊꯥꯖꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯈꯠꯅ ꯄꯥꯎ ꯇꯝꯖꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯀꯅꯥꯅꯣ ꯈꯪꯗꯕ ꯈꯔ ꯆꯦꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯤ ꯀꯞꯄꯒꯤ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯊꯥꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯊꯟꯗ ꯂꯩꯕꯗꯨꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯊꯥꯖꯗꯤ ꯀꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯐꯥꯎ ꯑꯩꯅ ꯁꯪꯉꯒ ꯃꯥꯁꯦ ꯆꯥꯛ ꯊꯣꯡꯉꯝꯃꯤ꯫
ꯆꯥꯛ ꯆꯥꯕ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯗ ꯊꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯊꯥꯖꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯊꯥꯖꯅꯁꯨ ꯊꯣꯡꯗꯣ ꯂꯣꯟꯁꯜꯂꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯊꯨꯅ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯦ ꯏꯕꯥꯅꯤꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯉꯛꯄꯗ ꯏꯆꯥꯅꯨꯄꯥꯁꯤ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯊꯥꯖꯒꯩꯒꯁꯨ ꯄꯥꯈꯠꯅ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁ꯭ꯇꯤꯌꯔ ꯀꯥꯐꯝꯗ ꯁꯟ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯤꯕ ꯏꯆꯥꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯖꯒꯩꯒꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯖꯅ ꯄꯝꯈꯠꯇꯨꯅ ꯑꯩꯈꯣꯏꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯊꯥꯖꯒꯩꯒꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯊꯣꯡ ꯊꯤꯟꯕ ꯊꯣꯡꯅꯥꯎꯗ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯑꯀꯤꯕ ꯃꯪꯂꯥꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯪꯗ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯥꯖꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯑꯩꯒꯤ ꯃꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯃꯗꯨꯗ ꯃꯥꯁꯨ ꯊꯥꯖꯗꯨꯅ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯈꯤꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯄꯗꯒꯤ ꯀꯤꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ꯫ ꯃꯤꯅ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯂꯤꯕꯁꯤ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯁꯤꯗ ꯂꯩꯔꯒꯦ꯫ ꯌꯥꯗ꯭ꯔꯒꯅ ꯅꯣꯏꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯃꯥ ꯊꯥꯖ ꯍꯣꯏꯒꯤ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯀꯧꯁꯤꯔꯣ ꯍꯥꯏꯔꯨꯕꯗ ꯏꯃꯥ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯧꯔꯨꯅꯨ ꯏꯕꯨꯡꯉꯣ, ꯃꯤꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤ, ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯌꯦꯡꯉꯁꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯕꯕꯥ, ꯑꯗꯣ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯦ, ꯌꯨꯝ ꯑꯁꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥ ꯏꯃꯥꯒꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯛꯅꯕꯒꯨꯝ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯑꯍꯤꯡꯗ ꯃꯇꯣꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯂꯥꯏ ꯇꯤꯟꯒꯤ ꯃꯃꯤꯠꯇ ꯎꯔꯕꯖꯥꯠꯔꯥ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯇꯨꯝꯍꯟꯅꯕ ꯁꯨꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯆꯪꯕꯒ ꯃꯥꯁꯦ ꯍꯦꯛꯇ ꯄꯨꯀꯞꯇ ꯀꯞꯄꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯗꯨꯀꯥꯟ ꯊꯣꯔꯛꯄꯗ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯁꯤꯒꯤ ꯃꯔꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ, ꯅꯈꯣꯏꯗ ꯌꯨꯝ ꯌꯣꯜꯂꯝꯃꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯊꯟꯗ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯝꯅꯃꯟꯕꯗꯒꯤ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯂꯩꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯈꯪꯍꯧꯔꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯖꯗꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯤ ꯅꯣꯏꯅ ꯂꯩꯅꯕ ꯂꯥꯛꯄꯅꯤ, ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯁꯨ ꯆꯠꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯑꯉꯥꯡꯅꯤ, ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯊꯥꯖꯕꯨ ꯐꯥꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯏꯟꯊꯨꯔꯛꯄꯗ ꯑꯩꯁꯦ ꯂꯣꯡꯅ ꯎꯞꯄꯒ ꯇꯥꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯅ ꯄꯥꯈꯠꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯕꯨꯡꯉꯣ, ꯏꯃꯧꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯅꯣꯃ ꯆꯪꯕ ꯃꯥꯜꯂꯤ, ꯑꯊꯨꯕꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯊꯥꯖꯅ ꯕꯕꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯕ ꯌꯥꯔꯣꯏ꯫ ꯀꯧꯔꯕꯗꯤ ꯑꯩꯁꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯏꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯈꯣꯏꯖꯧ ꯂꯩꯈꯥꯝ ꯄꯨꯊꯣꯔꯛꯄꯗ ꯊꯥꯖꯗꯨ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯑꯒ ꯂꯩꯃꯥꯏꯗ ꯇꯨꯔꯒ ꯂꯩꯈꯤ꯫ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯕꯨ ꯉꯥꯛꯄꯤꯗꯨꯅ ꯐꯃꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯁꯜꯂꯒ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯥꯖꯗꯤ ꯐꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯌꯨꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ, ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯍꯧꯖꯤꯛ ꯅꯈꯣꯏ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯅꯈꯣꯏꯕꯨꯁꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯅ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯊꯥꯖꯁꯨ ꯃꯊꯟꯇ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯁꯤꯟꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯈꯣꯏꯕꯨ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯅ ꯆꯥꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯇꯥꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯋꯥꯅꯤ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯇꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯩꯅꯁꯨ ꯊꯥꯖꯕꯨ ꯐꯥꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯖꯗꯤ ꯃꯁꯥꯗꯨ ꯊꯋꯥꯏꯗꯨ ꯂꯩꯔꯤꯕꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯝꯃꯤ꯫ ꯃꯊꯟꯇ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯑꯩꯕꯨꯁꯨ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯥꯖꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏꯌꯦꯡꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯪꯂꯤ꯫ ꯃꯁꯤ ꯂꯥꯏ ꯈꯨꯔꯝꯊꯣꯛꯑꯒ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯁꯤ꯫
ꯑꯗꯨꯒ ꯅꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ. ꯌꯨꯝ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯈꯩꯅ ꯌꯣꯝꯗꯨꯅ ꯂꯩꯔꯦ. ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅꯁꯨ ꯌꯨꯝ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯅꯔꯨꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤ ꯑꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯌꯣꯝꯗꯨꯅ ꯂꯩ. ꯑꯗꯨꯅ ꯅꯣꯏ ꯑꯩꯅ ꯉꯁꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯁꯤ ꯂꯣꯏꯔꯒ ꯅꯣꯏ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯕ ꯇꯧꯔꯣ. ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯗꯛꯇ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯒ ꯊꯥꯖꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕ ꯊꯋꯥꯏꯃꯤꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯑꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯖꯁꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ. ꯊꯥꯖꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯃꯇꯨꯡ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯃꯗꯨꯗ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯁꯨꯛ ꯄꯥꯝꯖꯅ ꯑꯩꯅ ꯂꯩꯖꯔꯨꯔꯤꯕ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ. ꯑꯗꯨꯕꯨ ꯕꯕꯥ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯏ. ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯄꯥꯝꯕ꯭ꯔꯥ? ꯌꯨꯝ ꯑꯁꯤꯗꯤ ꯅꯪꯅ ꯄꯩꯁꯥ ꯂꯩꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯕ 100ꯔꯛ ꯁꯥꯕ ꯌꯥꯏ. ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯒꯤ ꯊꯋꯥꯏꯅ ꯃꯔꯨꯅꯤ. ꯂꯥꯎ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ. ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯈꯣꯏ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯔꯣꯏ. ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯜꯍꯧꯔꯁꯤ ꯍꯥꯏꯗꯅ. ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ. ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗ ꯌꯨm ꯃꯅꯨꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗꯁꯨ ꯑꯗꯨꯝ ꯇꯧꯏ. ꯑꯩꯁꯨ ꯌꯨꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯉꯝꯃꯤ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯌꯨꯝ ꯑꯗꯨ ꯌꯣꯟꯕ ꯁꯤꯠꯈꯤꯗꯦ. ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕꯗ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯂꯩꯔꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯇꯝꯕꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯂꯩꯕꯤꯅꯕ ꯃꯤꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.